ꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯅꯣꯂꯨꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯋꯥꯔꯤ ꯃꯆꯥ ꯆꯤꯅꯗꯅ ꯀꯦꯜꯂꯦꯗꯣ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯒ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯂꯧꯕꯨꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯄꯣꯛꯄꯗꯤ ꯊꯕꯛ ꯌꯥꯝꯅ ꯋꯥꯠꯍꯧꯔꯤ ꯍꯥꯏꯗꯨꯅ ꯄꯜꯂꯝꯗ꯭ꯔꯤ ꯆꯥꯛ ꯇꯣꯛꯄꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯃꯥꯅꯕꯨ ꯉꯥꯏꯍꯥꯛ ꯄꯟꯊꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯃꯃꯥꯁꯨ ꯂꯧꯕꯨꯛ ꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯣꯏ, ꯆꯥꯗꯨ ꯒꯤꯂꯥꯁ 5-6ꯇꯤ ꯄꯨꯊꯣꯔꯛꯎ, ꯍꯣꯔꯦꯟ ꯄꯨꯡ 3-3:30 ꯇꯥꯕꯒꯤꯗꯨꯗ꯫ ꯆꯥꯅꯕꯗꯤ ꯀꯥꯡꯒꯧꯔ ꯀꯔꯤꯅꯣ ꯑꯃ ꯍꯦꯛ ꯉꯧꯁꯤꯜꯂꯛꯎ꯫ ꯅꯄꯥꯁꯦ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯦꯗꯦ꯫ ꯏꯃꯥꯁꯨ ꯆꯠꯂꯒꯦ, ꯂꯧ ꯀꯨꯝꯕꯤꯕꯨ ꯊꯣꯛꯂꯛꯂꯝꯈꯤꯔꯣꯏꯅꯦ꯫ ꯏꯃꯥ ꯆꯠꯂꯦ, ꯏꯃꯥ ꯆꯠꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈꯤ꯫ ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯒ ꯂꯩꯍꯧꯔꯤ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯄꯣꯊꯥꯕ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯒ ꯂꯩ꯫ ꯄꯨꯡ 2:30 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯆꯥꯛꯁꯪꯗ ꯆꯪꯂꯒ ꯆꯥ ꯂꯣꯟꯕ ꯆꯪꯂꯛꯏ꯫ ꯑꯂꯨ ꯀꯥꯡꯒꯧ ꯉꯧꯒꯦ ꯍꯥꯏꯗꯨꯅ ꯑꯂꯨ ꯈꯣꯛꯇꯨꯅ ꯁꯣꯏꯗꯣꯛꯏ꯫ ꯆꯥ ꯃꯍꯤ ꯊꯥꯡꯒꯠꯂꯤ, ꯁꯪꯒꯣꯝ ꯅꯝꯅ ꯍꯥꯞꯆꯜꯂꯤ꯫ ꯆꯤꯅꯤ ꯀꯧꯇꯥꯗꯤ ꯏꯍꯥꯡ ꯍꯥꯡꯂꯝꯂꯤ, ꯆꯤꯅꯤ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ, "ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯈꯨꯜꯒꯤ ꯗꯨꯀꯥꯟ ꯇꯥꯅ ꯆꯠꯄꯁꯨ ꯊꯦꯡꯂꯅꯤ꯫ ꯏꯃꯥꯕꯣꯛ ꯍꯣꯏꯗ ꯍꯪꯂꯨꯔꯒꯦ, ꯃꯩꯁꯤ ꯄꯤꯛꯅ ꯂꯩꯊꯔꯝꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯅꯤ ꯀꯧꯇꯥꯗꯨ ꯄꯥꯏꯔꯒ ꯊꯣꯛꯈꯤ꯫ ꯏꯃꯥꯕꯣꯛ ꯍꯥꯏꯔꯤꯕꯁꯤ ꯃꯄꯥꯒꯤ ꯃꯌꯥꯝꯕꯅ ꯂꯧꯕ ꯅꯨꯄꯤꯅꯤ꯫ ꯍꯥꯟꯅꯗꯤ ꯏꯃꯨꯡ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯝꯂꯤꯕꯅꯤ, ꯀꯣꯟꯅ ꯌꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯥꯛꯄꯗ ꯑꯗꯨꯝ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯧꯅꯩ꯫ ꯊꯣꯏꯕꯤ ꯏꯆꯝ ꯆꯝꯅ ꯆꯤꯅꯤ ꯀꯧꯇꯥꯗꯨ ꯄꯥꯏꯔꯒ, "ꯏꯃꯥꯕꯣꯛ, ꯏꯃꯥꯕꯣꯛ" ꯀꯧꯗꯨꯅ ꯗꯥꯔꯤ ꯀꯥꯈꯠꯂꯤ꯫ ꯈꯨꯝꯂꯛꯇꯕꯗꯨꯗ, "ꯏꯅꯝꯃ, ꯏꯅꯝꯃ" ꯑꯃꯨꯛ ꯀꯧꯏ꯫ ꯃꯃꯥꯕꯣꯛꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯗꯨ ꯃꯌꯨꯝ ꯄꯥꯜꯂꯤ꯫ ꯃꯕꯨꯡꯒꯤ ꯂꯣꯏꯅꯕꯤꯕꯨꯅꯤ ꯃꯥꯅ ꯀꯧꯔꯤꯕ꯫ ꯃꯅꯝ ꯑꯗꯨꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯆꯪꯁꯤꯟꯁꯤ ꯀꯗꯥꯏ, ꯍꯟꯗꯣꯛꯁꯤ ꯀꯔꯝ? ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯂꯦꯞꯂꯤꯉꯩ ꯃꯕꯨꯡꯅ ꯏꯃꯨꯡꯗꯒꯤ ꯀꯧꯔꯛꯏ, "ꯊꯣꯏꯕꯤꯔꯥ, ꯁꯤꯗ ꯑꯃꯨꯛꯇ ꯆꯪꯂꯛꯎ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ." ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯃꯕꯨꯡꯅ ꯀꯧꯔꯛꯄꯗꯨꯗ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯂꯦꯞꯂꯝꯕꯗꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯆꯪꯈꯤꯕꯗꯨꯗ ꯃꯕꯨꯡꯗꯨ ꯄꯤꯈꯥꯎꯗꯒꯤ ꯒꯨꯂꯤ 2-3 ꯂꯧꯊꯣꯛꯇꯨꯅ ꯍꯨꯛꯆꯤꯟꯈꯤꯕ ꯎꯍꯧꯏ꯫ ꯊꯣꯏꯕꯤ ꯎꯕꯗ ꯃꯕꯨꯡꯅ, "ꯆꯪꯂꯛꯎ, ꯀꯔꯤꯒꯤ ꯑꯗꯨꯛ ꯀꯣꯏꯔꯤꯕꯅꯣ?" ꯊꯣꯏꯕꯤꯅ ꯈꯨꯝꯂꯛꯏ, "ꯏꯅꯝꯃꯗꯤ ꯏꯃꯥꯕꯣꯛ ꯂꯩꯇ꯭ꯔꯣ?" ꯃꯕꯨꯡꯗꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯅꯥꯁꯨ ꯂꯩꯇꯦ, ꯏꯃꯥꯅ ꯂꯧꯕꯨꯛꯇ, ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯏꯁꯣꯔꯅ ꯏꯕꯥꯅꯤꯒꯤ ꯂꯩꯀꯣꯜ ꯁꯦꯝꯕꯤꯔꯕꯅꯤ, ꯂꯥꯛꯂꯨ ꯂꯩꯁꯥ ꯇꯝꯂꯔꯣ." ꯊꯣꯏꯕꯤꯅ ꯈꯨꯝꯂꯛꯏ, "ꯀꯔꯤꯅꯣ ꯇꯥꯆꯧꯅ ꯉꯥꯡꯂꯤꯗꯨꯕꯨ? ꯑꯩ ꯆꯠꯂꯒꯦ, ꯀꯣꯟꯅ ꯂꯥꯛꯂꯒꯦ." ꯃꯕꯨꯡꯅ, "ꯌꯥꯔꯣꯏ ꯆꯠꯈꯤꯕ, ꯂꯥꯛꯂꯣ ꯑꯩꯒꯤ ꯅꯨꯡꯕꯨ ꯊꯨꯡꯍꯜꯂꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯊꯣꯏꯕꯤꯒꯤ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯤꯅꯤ ꯀꯧꯇꯥꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯊꯣꯏꯕꯤ ꯂꯥꯎꯖꯩ, ꯑꯗꯨꯕꯨ ꯃꯕꯨꯡꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯣꯟꯗꯨꯅ ꯃꯆꯤꯟ ꯃꯦꯜꯂꯤ꯫ ꯃꯆꯤꯟ ꯐꯤꯕꯨꯟ ꯅꯝꯁꯤꯜꯂꯤ꯫ ꯃꯈꯨꯠ 2 ꯄꯨꯟꯁꯤꯜꯂꯒ ꯂꯥꯛꯇꯨꯅ ꯐꯃꯨꯡꯗ ꯏꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯀꯥꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ꯫ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯁꯥꯗꯥꯟꯕꯒꯤ ꯃꯈꯨꯠꯇ ꯇꯥꯔꯤ꯫ ꯂꯥꯎꯕꯁꯨ ꯉꯝꯗ꯭ꯔꯤ, ꯂꯦꯡꯕꯁꯨ ꯉꯝꯗ꯭ꯔꯤ, ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯃꯤꯠ 2ꯗꯨ ꯄꯤꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ, ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯆꯍꯤ 3ꯇ ꯉꯥꯏꯔꯤꯕꯤ ꯊꯣꯏꯕꯤ ꯃꯕꯣꯛꯀꯤ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗ ꯇꯨꯝꯂꯤ꯫ ꯃꯕꯣꯛꯇꯤ ꯑꯌꯨꯛꯀꯤ ꯄꯨꯡ 3:30-4 ꯇꯥꯔꯛꯄꯒꯤꯗꯨꯗ ꯋꯥꯀꯤꯡ ꯆꯠꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯕꯣꯛ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯍꯤ 10ꯒꯤ ꯃꯕꯨꯡ, ꯃꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯥꯅ ꯇꯥꯆꯧ ꯀꯧꯔꯤꯕ ꯑꯁꯤ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯤꯞꯂꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯛꯏ꯫ ꯅꯧꯔꯤꯕꯤ ꯊꯣꯏꯕꯤ ꯃꯊꯟꯇ ꯍꯪꯒꯣꯏꯖꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯕꯨꯡ ꯀꯥꯟꯗꯨꯅ ꯆꯝꯄꯜ ꯐꯥꯎꯕ ꯇꯣꯡꯗꯅ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯉꯁꯤꯗꯤ ꯆꯍꯤ 19ꯒꯤ ꯃꯄꯨꯡ ꯐꯥꯔꯕꯤ ꯊꯣꯏꯕꯤ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯐꯃꯨꯡꯗ ꯌꯦꯇꯥꯔꯤ꯫ ꯁꯥꯔꯝꯆꯠ ꯆꯠꯄ ꯃꯕꯨꯡꯅ ꯁꯔꯥꯛ ꯇꯝꯂꯤ꯫ ꯃꯃꯤꯠꯀꯤ ꯄꯤ ꯑꯇꯠ ꯑꯈꯝ ꯂꯩꯇ ꯁꯤꯟꯊꯖꯕ ꯅꯠꯇꯅ ꯂꯥꯎꯖꯕꯁꯨ ꯉꯝꯖꯗꯦ, ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯄꯤ ꯃꯔꯛꯇ ꯋꯥꯈꯜꯗ ꯃꯁꯦꯟ ꯃꯔꯥꯡ ꯎꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯃꯁꯨ ꯆꯍꯤ 12ꯒꯤ ꯊꯣꯏꯕꯤ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯌꯨꯝ ꯁꯥꯕꯒꯤ ꯌꯨꯝ ꯁꯥꯕꯁꯤꯡꯕꯨ ꯄꯤꯊꯛꯅꯕ ꯆꯥ ꯂꯣꯜꯂꯤ꯫
ꯌꯨꯝ ꯁꯥꯕ ꯍꯧꯔꯛꯄꯗ ꯊꯣꯏꯕꯤꯅ ꯀꯌꯥꯗ ꯍꯔꯥꯎꯖꯕ ꯌꯨꯝ ꯁꯥꯕꯁꯤꯡꯒꯤ ꯆꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯖꯈꯤꯕꯅꯤ꯫ ꯃꯃꯥꯅ ꯇꯥꯛꯄꯤꯗꯨꯅ ꯆꯥ ꯅꯤꯡꯊꯤꯅ ꯂꯣꯟꯕꯁꯨ ꯍꯩꯈꯤ꯫ ꯃꯥꯅ ꯆꯥ ꯂꯣꯜꯂꯤꯉꯩ ꯃꯥꯒꯤ ꯇꯥꯆꯧ ꯆꯥꯛꯁꯪꯗ ꯆꯪꯉꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯀꯣꯜꯂꯛꯏ꯫ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯕꯨꯡꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯆꯥꯛꯁꯪꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯊꯣꯛꯈꯤ꯫ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯏꯟꯊꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯕꯨꯡꯅ ꯃꯊꯣꯠ ꯀꯥꯔꯛꯄꯒꯤ ꯇꯅꯧꯔꯤꯕ ꯍꯛꯆꯥꯡ ꯀꯌꯥꯠꯁꯤꯡꯕꯨ ꯅꯩꯍꯠꯇꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯕꯨꯡꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗ ꯊꯣꯏꯕꯤ ꯍꯔꯥꯎꯖꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯨꯄꯤ ꯂꯩꯔꯕ ꯃꯥꯅ ꯃꯔꯦꯝꯈꯥꯒꯤ ꯃꯆꯜ ꯅꯨꯄꯤ ꯁꯔꯥꯛ ꯇꯝꯂꯤ, ꯁꯥꯔꯝꯆꯠ ꯆꯠꯂꯤ꯫ ꯊꯣꯏꯕꯤ ꯃꯁꯥꯗ ꯃꯐꯤ ꯊꯣꯡꯗ꯭ꯔꯤ ꯆꯩꯅꯥ ꯈꯥꯡꯉꯝꯗ ꯋꯥꯅ ꯄꯨꯜꯂꯤꯕ ꯃꯈꯣꯡ ꯃꯈꯨꯠ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯖꯗꯦ꯫ ꯂꯩꯌꯣꯜ ꯆꯣꯡꯈꯠꯆꯔꯛꯄꯗ ꯉꯥꯏꯖꯔꯤꯕꯤ ꯂꯩꯔꯥꯡꯗꯣ ꯂꯩꯅꯥ ꯆꯣꯏꯅ ꯁꯦꯒꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯂꯪꯊꯗꯨꯅ ꯈꯣꯡꯄꯥꯛꯅ ꯅꯦꯠꯇꯨꯅ ꯁꯥꯟꯅꯕꯤꯔꯤ꯫ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯐꯥꯊꯕ ꯉꯝꯗꯕ ꯏ ꯃꯔꯤꯒꯤ ꯅꯨꯡꯁꯤꯕ ꯂꯩꯇꯕ ꯃꯕꯨꯡꯅ ꯁꯔꯥꯛ ꯇꯝꯕꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯣꯟ ꯅꯝꯗꯨꯅ ꯊꯣꯏꯕꯤꯕꯨ ꯃꯊ꯭ꯋꯥꯏꯁꯨ ꯂꯧꯕꯤꯔꯤ꯫ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯄꯒꯤ ꯅꯤꯡꯁꯥ ꯁꯣꯔ ꯑꯃꯈꯛꯇꯤ ꯍꯣꯟꯈꯤ꯫ ꯊꯣꯏꯕꯤꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯈꯤ꯫ ꯃꯁꯥꯗ ꯃꯐꯤ ꯑꯃꯠꯇ ꯊꯣꯡꯗꯅ ꯊꯣꯏꯕꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯗꯨꯅ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯍꯤꯡꯒꯤ ꯂꯩꯔꯥꯡ ꯁꯤꯡꯒꯥꯔꯩꯅ ꯆꯤꯟꯅꯗꯅ ꯀꯦꯟꯈꯤꯕꯒꯨꯝ ꯃꯊꯣꯠ ꯀꯥꯖꯔꯛꯄꯤ ꯊꯣꯏꯕꯤ ꯆꯤꯟꯅꯗꯅ ꯀꯦꯜꯂꯦꯗꯣ꯫